Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Kendra ki Griha Mantri ki Manipur Khongset ki mangwenna, Mukhyamantri Nongthoman Birena Sakwa Thorangi project sing yengsing kray. Mukhyamantri na Surasanpur Jilla ki Tungboida open gym ngasi sangga kray. Manipur da ngasi imoinu irat thoni ki thorom pangthokli, hayeng na gan ngai kumai pangthokani. Arunachal Pradesh da nauna saba Siom Thong yauna tongan ba project kuntaret ngaksel mantri Rajnath Singh na ngasi sangga kray. Amasong Pradhan Mantri na hairi lakadori ba sahi kunmanga da Bharat Saukhut Palaibag ama oinaba Baigyanik Singna asobu thodang lawgadabani. Tha asigi tarukta Kendra ki Griha Mantri Amit Shah na Manipur da laktuna tongan ba Sakwa Thorangi project sing sangga gadori ba sigi mangjongnana ngasi Mukhyamantri Nongthoman Birena Surasanpur Jilla da satuna Sakwa Thorangi project sing yengsing kray. Panba yabadi Sri Amit Shah Manipur ki khongsata laktuna Moirangi INA headquarters complex yauna tongan ba project sing sangga gani haibagi wafam leiribani. Ngasi Sri Birena Surasanpur Jilla ki Tungboida leiba peace ground da hangdokpa open gym Mukhyamantri Nongthoman Birena sangakhi. Open gym adu sangaraduna Mukhyamantri na hai haksang phaba haibasina pumnomaki athoibani haibasi aikhoi khudingmangna khangnaraba wafamni. Masiga loinana haksang phabana tongan ba lam kaya dasu aikhoida kanaba pi. Mukhyamantri na Tungboi ki peace ground asi antarjati ki thakta leiba ground ama oina semkanaba honagani haina phongdokpaga loinana ngasi hangdokhiba open gym asisu hena phibam phagalalagani haikhi. This known as a peace ground. It is beautiful. We are having enough space and we have to develop it in the international standard level. We will start the renovations and the completion of the remaining part of the previous work orders. Only hardly 1 crore is there, 1 point something. That will be started immediately. After that, the expansion of the northern side and eastern part has to be taken. And we have already sent a proposal also. But even is not available from any source of the center, even the state is ready to do it. I assure you, we have to make it at the international level standard. Mukhyamantri na Mahaki Surasanpur Khongset aduda Jilla aduge Medical College ki hausik oriba semgat sagatbagi phibam haktengnani yengsinki. Kendra ki Griha Mantri Amit Shah tha asigi tarukta laktuna college asi sangagani. Masigi mathakta Griha Mantri na Kanglanok Pokthong Ibudong Margin Complex na leiba phut sama kunithoi wangba polo gi mitam amadi atei kayamarum sangagani. Mukhyamantri na ngasi Moirangi INA headquarters ta nauna sagaliba heritage site ki phibam su yengsinki. Griha Mantri na Rajya asida lakpada miyamna haraute yamna upinaba Mukhyamantri na appeal tawri. Ngasigi thoromaduda Works Mantri Govindas Konthosam, Haksel Mantri Dr. Sabam Ranjan, PICE Mantri Leksangthem Susindro Meitei, Shiksha Mantri Thonauzam Basantu Kumar Singh, Moirang Bidhan Sabha Kendra ki MLA Thongam Santi, Thanga Bidhan Sabha Kendra ki MLA Tongbaram Robindro Amadi, Raiji ki Civil amasung Police ki Makok Thongbo official sing saruyakhi. Manipur da ngasi imoinu irat thoni ki thorom pangthokli thorom asida miyamna kumgi oiba anau apen mana masing sing amadi angau bangana singba imoinu imagi maphamda kasaduna lanthumgi awara pa lehen bidana ba thoni jari imung sing amadi leikai gi lampakna singbada imoinu irat thoni ki thorom pangthoknari maraga sida imoinu imagi paujel puba numit humne gi khongsatsu ngasi Imphal gi ahanba Manipur Rifles Complex ki haying khongbanda leiba lining thau sanam hi laising da loisin khrai Lining to Sanam Temple Board ki isai loisang na sinduna masigi mihut yangkai henbana saru yakeba khongset aduna Manipur gi manung hanjinba mafam tara manga henbada satki. Imphal gi khwairambani kaithel number 2 imoinu ima kaithel da imoinu irat thoni thorom ngasi potpham phambi ima singna sinduna pangthokre. Thoni thorom aduda leimarel sidabi ima kaithel amadi atei kaithel singe potpham phambi ima singna athen purkaduna khurumki. Imoinu irat thoniga mari lenana Raiji ki Fisheries Department na sinba ahanba nga mela ngasi Palace Compound leiba hapta kangjei bungda pangthokre. Nga gi mela adu hodopage thoromda athoiba mithungaina saruk yaraduna Fisheries Mantri Haikham Dingon hai. Event tho imoinu gi mafamda katpa polam singe manungda nga haibasi sangdaba yadraba polam ama oiba maramna. Palanumri asida nga gi mela pangthokpa sumgani haiba wakhalondagi ahanba oina nga gi mela asi pangthokpani. Nga da natana imoinu da katpa mana masing yauna atei polam kaya su mela asige manung da phangali.
Masina nga leiba lakpa miyamda lai katkadaba atei polemsingsu irai laina leibigi khudongchaba piki. Mantri na hai Kendra Sarkar ki tongan scheme sing Blue Revolution RKVY PMMSY amasung Loktak Livelihood Mission gi makhata nga yoliba miyosingda loan piduna nga thok hengalanaba honabadagi raija sigi nga gi pothok singthaningai oina hengalai masimag Fisheries Department ki sauna mai pakpa amani. Ngagi production si henu puthona ba honabada fishery department khatana tana praja gi support changi aduna khoina nga si phaba matamda khoina malpractices mayam seasonary ba electric tawga nga phaba tina gidak seasonary nga phadokpa sine chingba mayam adagi nga pharoi da matam khoi nga marum kokpa matamda khoina nga phadokpa na chingba singba mayam se yare makai khoi masigi awareness si Manipur praja mayam da lehenba aduga Manipur praja mayam su khanga kanda khoi ngagi production si hengana na ba khoi honabada achawa thodang longmi do changi Pagi moino event gi iratpagi thauram asega iroinana ai Manipur gi praja punamakta yaifo mongol pijari wana tadaba yamna nusi chanaba chathok pothok phautok hena marang kai ba chahong banga hongba yamna nusi chanaba yamna shanti leba paidagi develop oiba du state ama orisinu Thoromaduda Manitkol ki chairman Kongkham Robindro MLA Sanasam Premchandra Fisheries Secretary Haubam Rosita amasung Fisheries Director Ais Balkrishna Saruyaki Aikoi ki paumin hai ahan boina pangthokliba imoinu fish festival aduda miyoi kana anganba matamdagi hauna laktuna mitei sareng yauna atei nga sing leinaba honaki paudam ama Mitei sing yamna maru oiba langi lairimbi oiriba imoinu iratpaga mari lenana Fisheries Department sinduna pangthokliba ahan ba imoinu nga gi mela asi anoba phaba khongthang ama oina miyamna longnari ayuk anganbadigi hauna masing yamlaba miyamna nga leiba laknaki nga leiba lakpi nupi amana phungdor pawafam Ai yamna nungai mayamda sareng imata kaningbaji phangnanaba honnabiriba mayamse thagachaningi nungai jai haina lagjare sareng stall dadi sareng lainanaba miyamna cricket inana chinki Saring yon masih am celle adu testa suggestion pining masih pernah proper manage tawraga queue do oina lephalaga su pernah tohoninge keji ama katani lai jari se maman se tang bada senge lesing am chani se keji da tang hongna phangadi nungai ne khara chawbanga ayambadi baro mamangda ayamana yonba loiki maramaduna khara thengna lakpa miyamdi nga asobulaiba phangdabagi nungaitaba phaunaki yamna nungairibadi mela sida imoinu iratpada sangba polam kya phangan ki basisu yamna pukning thogatningai oiki Akasbani Imphal ki paugi damak hapta kangjibungdagi ngangom kiran Imphal Municipal Corporation Nagar Panchayat Urban Local Body Singamadi Autonomous District Council ki mikhal athuba matamda pangthoktuna Ganatantra ki wahantok lehen biu haina Congress na sarkar ki pungning singsilagli Imphal ki Congress bhaban ngasi pangthokpa paugi mifam amada dol asigi MLA Surja Kumar Okram na hai leibak asigi Ganatantra asi malem ki manungda khwaidagi phajaba Ganatantra ni haina longnari masida Raja Sarkarna Urban Local Body Singi Mikhal Pangthoktana thamba haibasi Ganatantra ki wahantok lehendabani Mikhal haibasi Sangbidan ki makhada matam sana pangthokadabani atai Raja Singi Mikhal Singh matam sana pangthokki Covid laisel leirebasu Covid ki sana kangon ngangna Urban Local Body Sing mai pakna adumak Mikhal pangthokki Manipurda asiguma Mikhal asi kari ki pangthoktabano haina Congress na hangli Matam loiraba Inner Line Permit ILP ki se sang paiduna Manipurda makhatana leitharamba non Manipuri ahum Lilong Police na phare makhoi ahum ngasi Lilong Police da paumising ki mamang da puthokdaduna Thobal gi SP Jogesandra Hobizam na hai Thobal Police na nungti gi ILP gi drive sathabagi sarukam oina makhoi ahum adu Lilong Police na Lilong uku manakta gi phabani matam loiraba se sang paiduna makhatana leitharamba miyoi sing phagat khigani makhoi bu lehelamba imung adusu ain gi oiba thabak lokatkani hairi tabiriba pawasi Akasbani Imphal dagini Zeliangrong Purup ki khwaidagi sawba lorok kumai gan ngai hayeng pangthoknaba sem saba loire gan ngai kabui jati na sahi lorakpa amadi haurakpada pangthokpa asoba kumai amani kumamagi mahi marong lokpal loreba matungda isorgi maphamda ngamjaba posei katpa amadi lakadaba sahi singdasu mahi marong marang kaina sathok hena pibinaba isorda khurumjabani Kumai asana lakpada Rajapal Ganesan Mukhyamantri Nongthombam Biren Singh Mantri Singh MLA Singh amadi lusingba kayana Manipur gi miyam maruaina Zeliangrong Purup ki miyoi singda yaipa paujel pirakli
ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜꯗ ꯔꯥꯖ꯭ꯌꯄꯥꯜꯅ ꯍꯥꯏ ꯀꯨꯝꯍꯩ ꯑꯁꯤ ꯖꯦꯂꯤꯌꯥꯡꯔꯣꯡ ꯖꯥꯇꯤꯅ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯗ ꯄꯥꯡꯊꯣꯛꯏ ꯀꯨꯝꯍꯩ ꯑꯁꯤꯗ ꯖꯥꯇꯤ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯏ ꯀꯨꯝꯍꯩ ꯑꯁꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯑꯅꯧꯕ ꯆꯍꯤ ꯍꯧꯔꯛꯄꯗ ꯄꯥꯡꯊꯣꯛꯄꯅꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯔꯥꯏꯖ ꯑꯁꯤꯗ ꯆꯥꯎꯈꯠꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯅꯍꯧꯅꯅ ꯆꯦꯠꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜꯗ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯍꯥꯏ ꯅꯥꯠ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯆꯠꯅꯕꯤꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯖꯦꯂꯤꯌꯥꯡꯔꯣꯡ ꯖꯥꯇꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯆꯍꯤ ꯂꯣꯏꯔꯛꯄꯗ ꯏꯁꯣꯔꯅ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯅ ꯄꯤꯕꯤꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕꯒꯤ ꯀꯨꯝꯍꯩꯅꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯣꯔꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯉꯝꯖꯕ ꯀꯠꯆꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗꯁꯨ ꯃꯍꯩ ꯃꯔꯣꯡ ꯍꯦꯟꯅ ꯄꯤꯕꯤꯗꯨꯅ ꯆꯥꯊꯣꯛ ꯍꯦꯟꯒꯠꯂꯅꯕ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯩ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯁꯥꯟꯇꯤ ꯂꯩꯕ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯂꯝꯕꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯕ ꯑꯣꯏꯔꯁꯅꯨ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑध्यꯛꯁ ꯊꯣꯛꯁꯣꯝ ꯁꯩꯇ ꯕ꯭ꯔꯇ ꯁꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯄꯥꯜ ꯊꯧꯔꯝ ꯔꯥꯖ꯭य ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ आर के रंजन सिंह राज्य सभा की MP महाराज सनाजाउबा लैसेम्बा शिक्षा मंत्री थौनाउजम बसंत कुमार सिंह वाटर रिसोर्सेस रिलीफ एंड डिजास्टर मैनेजमेंट मंत्री अवांगबो निमाई टेक्सटाइल कमर्स अमसुंग इंडस्ट्रीज मंत्री नेमसा किपगेन मणिपुर इंडस्ट्रियल डेवलपमेंट कॉर्पोरेशन लिमिटेड की चेयरमैन कोंखाम रविंद्र सिंह महूत मंत्री युमनाम खेमसान सिंह मणिपुर प्रदेश कांग्रेस कमेटी MPCC याउना लनाई लुप कयानसु याइपा पाउजेल पिरकली केंद्र की मपाल थोरम अमसुंग शिक्षा राज्य मंत्री डॉक्टर आर के रंजन हाइरी त्रिपुरा असि महौसादगी सनरकपा साना खोनबगी लमदा ममिंग सत्पा राज्य अमनी त्रिपुरादा लैबा ईस्ट जोन इंटर यूनिवर्सिटी खो खो मेंस टूर्नामेंट हौदोपगी थोरमदा सरुक यारादुना मंत्री नाई त्रिपुरागी मतमदुगी निंगथौसिंग साना खोनबबु योखटपगीदमक अवांग नोपौ रायसिंगदा थोइदौना ममिंग चल्ली ngasi त्रिपुरा सेंट्रल यूनिवर्सिटी ना असिगुंबा टूर्नामेंट असि माई पाकना युंबु ओइदुना पांगथोप ngamle masi yamna pukning thoganingai ni masana asida त्रिपुरा राज्यना मना मतुम किया लौनबा आशा तौरी मसाना असि मालेमगी अहानबा लंजाउ इंग कुमजा लिसिंग अमा समापन तरा मरीदगी सानबा हौरखी त्रिपुरा यूनिवर्सिटी दा साना खोनबगी लमदा निंगथीना चाउखटपा पुरकनबगीदमक यूनिवर्सिटी अदुगी स्पोर्ट्स बोर्डना अखनबा थौरांग पाइखटबदा थागतपा फोंदोलदुना डॉक्टर रंजन हाई I appreciate Tripura Central University for hosting this East Zone Inter-University Kho-Kho Men's Tournament successfully. As we know, Tripura is a land full of traditional games and sports. Thaugung and Achubi Pang, like traditional game, is commonly played. Maharajas of the then Kingdom of Tripura were well known for यारीपोक थंबाल नो साहित्य मरूप कम लाइब्रेरी यारीपोक की कुंथ्रा सुबा मपो कुमन थौरम यारीपोक बिष्णु नहाता लेबा इंडोर स्टेडियम दा ngasi पांथोखरे कुमन थौरम गा बरी लेना निंग तंबगी मसु हाइना मिंगथोनबा सेरेंगे लारिकी अईबी राजेश्वरी यंखोमदा उसम नीलचंद्र निंगसिंग खोरीरोल मना लिसिंग अनि कुनिथोई पिदुना इकाई खुमनखी ngasi की थौरम अदुदा MLA के मेघचंद्र सरुयाखी आकाशवाणी इम्फालदगी पाउ ताबिरी अरुणाचल प्रदेश नौना साबा सियोम थोंग ngakchel मंत्री राजनाथ सिंह ngasi संगाखरे ngakchel मंत्री ना राज्यदुदा तोंगान तोंगानबा इंफ्रास्ट्रक्चर प्रोजेक्ट कुंतरेट सु ngasi संगाखी प्रधानमंत्री नरेंद्र मोदी ने हाइरी लेबाक असि लाकदोरिबा सही 15 दा निंगथीना चाउखटपा लेबाक अमा ओइनबा वैज्ञानिक सिंहना असोबो थौदांग लौगदबनी प्रधानमंत्री ने ngasi महाराष्ट्र की नागपुर यूनिवर्सिटी दा सामनिपान सुबा इंडियन साइंस कांग्रेस वीडियो कॉन्फ्रेंसिंग की खुतांग दा हौदोखी प्रधानमंत्री ने हाई लेबाक असि की वैज्ञानिक सिंह असि की हईसिंग बसिंग असि विज्ञान की लमदा मालेम की चाखोलबा लेबाक तरा की मनुंग चल्ली इंग्लिश सिंह अनि तरा मंगा दा मालेम की लेबाक साम कुंथ्रा की मनुंग दा भारत असि 34 सुबा मफम दा लेखी इंग्लिश सिंह अनि कुनिथोइदा निफु सुबा मफम दा हाइगलकपा ngamkhre अरोइबदा मरोइबा पामो केंद्र की गृह मंत्री के मणिपुर खोंसत की मांगोइना मुख्यमंत्री नोंगथोमम बिरेना साको थौरांगी प्रोजेक्ट सिंह यंगसिनख्रे मुख्यमंत्री ना सुरचानपुर जिला की तुंगबोइदा ओपन जिम ngasi संगाखरे मणिपुर दा ngasi इमोइनु इरा थौनी की थौरम पांगथोगली हयेंगना गान ngai कुमै पांगथोकनी अरुणाचल प्रदेश दा नौना साबा सियोम थोंग याउना तोंगान तोंगानबा प्रोजेक्ट कुंतरेट ngakchel मंत्री राजनाथ सिंह ngasi संगाखरे अमसोंग प्रधानमंत्री ना हाइरी लाकदोरिबा सही 15 दा भारत साउखटपा लेबाक अमा ओइनबा वैज्ञानिक सिंहना असोबो थौदांग लौगदबनी पाउ लैसरे।